ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯗꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯣꯞꯄ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯌꯧꯁꯜꯂꯛꯑꯝꯃꯤ꯫ ꯍꯥꯏ ꯕꯣꯌꯥꯏ, ꯌꯦꯡꯉꯨꯅꯦ ꯂꯩꯔꯤꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ, ꯃꯁꯤ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯑꯃꯠꯇ ꯆꯤꯊꯍꯜꯂꯣꯏ꯫ ꯉꯁꯤꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤꯅꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯗꯨ ꯂꯨꯍꯣꯡꯕꯒꯤ ꯃꯐꯝꯗ ꯄꯨꯟꯅ ꯀꯣꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯊꯣꯞꯄ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯨꯔꯥꯎꯈꯥꯎ ꯑꯗꯨꯗ ꯊꯣꯛ ꯊꯣꯛ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯥꯏ ꯕꯣꯌꯥꯏ, ꯀꯥꯟꯅꯗꯦ, ꯈꯣꯡꯎꯞꯁꯤꯡ ꯑꯁꯤ ꯐꯠ ꯐꯠ ꯁꯦꯡꯗꯣꯛ꯫ ꯑꯍꯟꯕ ꯃꯥꯟꯅꯕ ꯀꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯦꯡꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯌꯥꯝꯕ, ꯅꯅꯥꯎ ꯇꯧꯖꯒꯦ ꯈꯨꯗꯛꯇ꯫ ꯄꯨꯡꯈꯥꯏ ꯐꯥꯔꯣꯏ, ꯁꯠ ꯂꯥꯎꯅ ꯂꯣꯏꯁꯤꯟꯖꯔꯛꯀꯦ꯫ ꯑꯁꯣꯝꯗꯁꯨ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯍꯩ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗꯒꯤ ꯊꯣꯡꯅꯔꯛꯇꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯇꯣꯡꯅꯔꯛꯈꯤꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜꯁꯤꯡ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦ, ꯀꯔꯤꯅꯣꯅꯦ, ꯑꯩꯕꯨ ꯁꯤꯗ ꯂꯧꯊꯣꯛꯑꯝꯕꯅꯤꯅ ꯑꯩꯒꯤ ꯈꯣꯡꯎꯞꯇꯨꯕꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯩꯒꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯁ, ꯑꯩꯁꯨ ꯁꯤꯗꯩꯁꯤꯗ ꯂꯧꯊꯣꯛꯑꯝꯕꯅꯦ, ꯑꯩꯒꯤꯁꯨ ꯁꯦꯟꯗꯜ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯕ, ꯀꯔꯤ ꯇꯧꯕ ꯌꯥꯎꯅꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯁꯤꯕꯣ? ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ ꯇꯣꯡꯂꯛꯈꯤꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ, ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯁꯦꯟꯗꯜꯗꯤ ꯍꯨꯔꯥꯜꯂꯤꯕ? ꯏꯁ, ꯑꯗꯨꯁꯨ ꯈꯨꯂꯥꯛꯄ ꯑꯩꯒꯤ ꯌꯨꯝꯗꯒꯤ꯫ ꯏꯄꯥ ꯈꯨꯂꯥꯛꯄ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯅꯒꯗꯧꯔꯤꯒꯦ? ꯈꯨꯟꯖꯥ ꯄꯨꯝꯕ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ, ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯁꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯇꯧꯁꯤ꯫ ꯏꯄꯥ ꯈꯨꯂꯥꯛꯄ, ꯃꯌꯥꯝꯒꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯨꯗꯗꯤ ꯐꯪꯍꯟꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ 4-5ꯔꯛ ꯁꯨꯔꯦ ꯑꯩꯅ ꯃꯥꯡꯉꯤꯕꯁꯤ꯫ ꯉꯁꯤꯒꯤ ꯑꯃꯨꯛ ꯃꯥꯡꯉꯦ ꯇꯥꯔꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯍꯥꯠꯄ ꯁꯣꯏꯔꯔꯣꯏ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯋꯥ ꯅꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯈꯨꯟꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯟꯗꯛ ꯈꯨꯟꯁꯤ ꯇꯧꯔꯛꯂꯤꯁꯤꯕꯣ? ꯃꯃꯥꯡ ꯊꯛꯇꯅ ꯁꯦꯜ ꯊꯨꯝꯅꯆꯤꯡꯕ ꯍꯨꯔꯥꯟꯕ, ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯣꯡꯎꯞ ꯁꯦꯟꯗꯜꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯕꯨ ꯍꯨꯔꯥꯜꯂꯛꯂꯤꯕꯁꯤꯕꯣ? ꯃꯁꯤ ꯊꯨꯅꯃꯛ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯕ ꯆꯪꯗꯨꯅ ꯊꯤꯗꯣꯛꯇꯕ ꯌꯥꯔꯣꯏ, ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯍꯣꯏ ꯏꯄꯥ ꯈꯨꯂꯥꯛꯄ, ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄ ꯑꯃꯗꯤ ꯆꯪꯏ꯫ ꯌꯦꯡꯕꯤꯌꯨ, ꯑꯩꯗꯤ ꯉꯔꯥꯡꯗꯒꯤꯅꯦ ꯈꯣꯡꯎꯞꯁꯦ ꯀꯔꯤꯁꯨ ꯇꯣꯡꯗꯕꯒꯤꯅꯦ ꯇꯤꯡꯒꯪ ꯐꯥꯎꯕ ꯍꯦꯛ ꯆꯪꯂꯕꯅꯤ꯫ ꯆꯠꯄꯗꯅꯦ ꯅꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯁꯦꯟꯗꯜ ꯈꯣꯡꯎꯞ ꯍꯨꯔꯥꯟꯕꯁꯤꯡ ꯑꯁꯦ ꯊꯨꯅꯃꯛ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯔꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥ ꯀꯌꯥ ꯑꯃ ꯈꯟꯅꯔꯤꯕꯗꯨ ꯕꯣꯌꯥꯏꯅ ꯂꯥꯞꯇꯛꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯕꯣꯌꯥꯏꯗꯨ ꯑꯃꯨꯛ ꯊꯣꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯏꯌꯥꯝꯕ, ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯈꯤꯕ ꯈꯣꯡꯎꯞ ꯁꯦꯟꯗꯜꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯂꯣꯏꯅ ꯇꯥꯟꯅꯍꯧꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯆꯠꯂꯛꯏꯗꯣ꯫ ꯃꯈꯣꯏꯅ ꯇꯥꯔꯒ ꯀꯩꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯗ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯏꯌꯥꯝꯕ, ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯨꯂꯥꯛꯄ ꯏꯄꯥꯅ ꯈꯨꯟꯖꯥ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅꯕ ꯋꯥ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯍꯣꯏꯅꯦ ꯕꯣꯌꯥꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯁꯟꯅꯈ꯭ꯔꯦ꯫
Nupa, Numi kayani housing cree. Aine, Sumina sum labor ngamaroi. Aigine, Kong up Amalay, sing a city. A Kong say, Nabuna Sidori. Nupi, Kong up Sandal, a handbagi, Karibu der Galariki, Kulak by Ban Haribatude. No monini asida, soid in a Huranba do, Pana Batogani Haidana. No mononi the di Kanguba. Nupa, I case to Konge. I get in there, Nasi a Malay Rugadabni Harrison. Nahandaki Pagani Harga, Nasi Pogo Padrabaduna, Kulak Baduna, Karam Kanda Parakadurigi. I dine Aduada Kangi, Nasine, Amalay Rugadabani, Nadrabadi. I di Giant Zangam, the Tongue Dabani Haisini. Jerahelaga Tamdo in 80. As Hoi, Jalursi. Asi haina duna matay manaw anido thopagi popam aduda khongop Sandal na jingba leiba laami yengbiyo mayam su yengbiyo khongop Sandal na singba singa se ahongba mamalda thadoktrabani mayamna soidana pambigani haina khali yengbiyo yamba aigi nupigi Sandal macham te yengjigiba hoi inaw yengu ai puthorake inaw si yengo se yam phasaba khongopne Isan Gimakong a stickety on talk na sanaran. Ma, City Yam Pazi, Ibo, Sibukayano, Isan, Mase, Jenny de Habani, Ado, Isan Nabuloga Haradi, Jamakata Bibiram, Ibo, Kongopto, up the Yangzagiba. Topa the Gi Kongop Adu Loduna, Makong the Dong Senduna, Jabra Haini Yanglami, Asumna Mahani Yang the Gate and Jaduda. Topa gave of home aduda yamna pazaba higok majuki kongop ama uraklami kongop adu hek uba magdada bimagi wakalda asumna khala am is sidi isi ki kongop to natrane kari mahaksi oigadorib khonsida kongop Sandal ting horali ba ase ai wakal se asum jingnari ebo itan Kongop tubu pam la bro kari wakal no ichana tawri tubo ibu tesuna deda kongop se yam phajari masi lawjeragi bek amda toksan biruba asumna kongop adu bemana lawduna sel adu piramdona bema amadi mahaki mapur oiba adu mayumda hala ami Nupa ngasai aina kongop yingi deni khangbra isegi kongop ka jamana kongop ama urakbai wani se Aidi sung wakala signari na saiki kongop yung manupado. Adu Huranba gani haidana. Consider kongop Sandal na ting mahurali bisi mahak na soidana oy gani nupa. Nupi nangdi wakal siso angak pani he. Barzat kaithil dadi kongop ki kongop ngaktani. Manaba mayam amaso yauri bani. Manaba yawi haiduna bu pupam pamliba kongop yoliba singa sibu Huranba ni haidadro. Nupa Aidi Kangde, none of Tazagira Tazarura, the side of river Kong up at Isegine. Aduga, I call you Magriba Kong up sing at the Sune, Mahang the Sodan Huran Boyrangani. Parise, none of do my Nabukala Badi, housing Maketa, Kolak Bagim the Tatuna, Power say, Damn Lucy. Thoiba, Kaido Boyargi, Nakoi Anibu, I give the Lakli Basibo, Kari Hiningene, Hayu. Asumna Kolakana, Hanglakbagi Matung Ena, Bema Amadi, Thoiba Makoi Anidu, Makoi Natanera Kibasing Ado, Kolakpada, Loina Tamtoklami. Wari Sidi, Sida Lady, Nang Haribo Wasinadi, Nangi Jagi Kongop Ado, Wapum Aduda, Rumliba Aduni Hibaneba. Hoi Ipa Kolakpa na. Nachagi wa se thaza bitrabadi ai isedo haujima kauduna puzaraki ha phare nang su nangi na sedo puraklo ai su khonja pumba singado loina kawraklage aduga akhoi pumba mafam aduda chatnaba toksi haujim asumna haina duna behmana machibu kawraklami aduga khulakpana khunja pumba punna kauduna topagi pafam tamna laami hai boyai Khunja mayamna hupcinduna lakliba sibo akhoi pofamsida natabrane kari leiba yauraba zano yamba
ꯀꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜꯅꯆꯤꯡꯕ ꯂꯩꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯨꯂꯥꯛꯄ ꯅꯆꯥꯒꯤ ꯄꯣꯐꯝꯁꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯦ ꯊꯣꯄ ꯅꯪ ꯑꯣꯏꯔꯦ ꯄꯣꯐꯝ ꯑꯁꯤꯕꯨ ꯐꯝꯂꯤꯕꯁꯦ ꯅꯪꯗꯤ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯕꯗꯥꯏꯅꯦ ꯀꯔꯤꯅꯣꯗ ꯈꯨꯂꯥꯛꯄ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝꯗꯤ ꯀꯨꯏꯔꯦꯗ ꯅꯆꯥꯗꯤ ꯊꯥꯗꯣꯛꯈꯤꯕ ꯌꯦꯡꯕꯤꯌꯨ ꯕꯣꯌꯥꯏ ꯏꯕꯥꯅꯤꯅ ꯐꯝꯂꯤꯕ ꯄꯣꯐꯝ ꯑꯁꯦ ꯃꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯣ ꯊꯣꯄ ꯕꯦꯃꯅ ꯍꯥꯏꯔꯤꯕ ꯅꯪꯁꯦ ꯃꯌꯥꯝꯒꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯅ ꯑꯦ ꯀꯔꯥꯏꯗꯒꯤꯅꯣ ꯈꯣꯂꯥꯛꯄ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯤꯒꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯍꯨꯔꯥꯟꯗꯣꯏꯅꯣ ꯏꯕꯣꯡ ꯆꯤꯟ ꯊꯤꯕꯤꯒꯅꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯑꯁꯦ ꯑꯩꯒꯤ ꯏꯆꯦꯒꯤꯅꯤ ꯏꯕꯦꯝꯃ ꯍꯥꯏꯌꯨ ꯑꯁꯤꯗꯒꯤ ꯂꯩꯔꯤꯕ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯑꯁꯦ ꯅꯪꯒꯤꯔꯥ ꯏꯄꯥ ꯈꯣꯂꯥꯛꯄ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯎꯞ ꯑꯗꯨꯗ ꯑꯃꯨꯕ ꯃꯥꯛ ꯑꯃꯅ ꯆꯥꯅ ꯇꯧꯖꯕꯅꯤ ꯃꯗꯣ ꯂꯩꯔꯝꯂꯒꯗꯤ ꯈꯣꯡꯎꯞ ꯑꯁꯦ ꯅꯆꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯊꯣꯄ ꯈꯣꯡꯎꯞꯇꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯄꯤꯔꯛꯑꯣ ꯁꯤꯗꯤ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤꯅꯦ ꯈꯣꯡꯎꯞ ꯑꯁꯦ ꯏꯄꯥ ꯈꯨꯂꯥꯛꯄ ꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡꯎꯞꯇꯨꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯏꯆꯟꯒꯤ ꯋꯥꯗꯨꯕꯣ ꯏꯆꯟꯒꯤ ꯋꯥꯗꯣ ꯁꯣꯏꯗꯅ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯏꯕꯨꯡ ꯃꯁꯦ ꯑꯩꯒꯤ ꯈꯣꯡꯎꯞꯅꯤ ꯑꯩꯒꯤ ꯋꯥꯁꯦ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏ ꯃꯁꯦ ꯑꯩꯒꯤꯅꯤ ꯑꯁ ꯁꯤꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯏꯌꯥꯝꯕꯅ ꯀꯔꯥꯏꯗꯅꯣ ꯑꯩꯕꯨ ꯑꯁ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯂꯦꯝꯅ ꯀꯩꯁꯨ ꯊꯥꯔꯔꯣꯏ ꯇꯧꯔꯤ ꯋꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯑꯁꯦ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯣꯏꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯣꯡꯎꯞ ꯁꯦꯟꯗꯜ ꯍꯨꯔꯥꯜꯂꯤꯕ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯤ ꯈꯨꯟꯖꯥꯁꯤꯗ ꯂꯩꯔꯤꯕ ꯊꯣꯞꯄ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯊꯣꯞꯄ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯔꯥꯜꯕꯨ ꯌꯥꯖꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯗ ꯃꯌꯥꯝꯅ ꯂꯨꯍꯣꯡꯕ ꯌꯥꯎꯅꯔꯤꯉꯩ ꯕꯣꯌꯥꯏ ꯑꯃꯗꯤ ꯏꯕꯥꯅꯤꯅ ꯈꯣꯡꯎꯞ ꯁꯦꯟꯗꯜꯁꯤꯡ ꯑꯁꯦ ꯍꯨꯔꯥꯟꯖꯔꯛꯄꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯖꯕ ꯃꯁꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯐꯨꯖꯜꯂꯨꯅꯦꯍꯦ ꯃꯁꯦ ꯍꯣꯏꯅꯦ ꯃꯁꯤ ꯐꯨꯖꯜꯂꯣ ꯃꯁꯤ ꯀꯌꯥꯗ ꯉꯝꯃꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯊꯣꯞꯄ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯌꯣꯝꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯨꯂꯥꯛꯄꯅ ꯈꯥꯝꯂꯛꯑꯝꯃꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯈꯤꯁꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯇꯧꯖꯔꯨꯕꯒꯤ ꯐꯜ ꯑꯗꯣ ꯐꯪꯍꯟꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯅ ꯄꯨꯂꯤꯁꯄꯨ ꯀꯧꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯑꯝꯃꯤ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯤꯗꯣ ꯁꯤꯒꯤ ꯑꯅꯤꯁꯤꯅꯤ ꯍꯨꯔꯥꯟꯕ ꯍꯥꯏꯔꯤꯗꯣ ꯅꯈꯣꯏ ꯀꯅꯥꯅꯣꯁꯦ ꯑꯅꯤꯁꯦ ꯐꯥꯖꯜꯂꯨ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯖꯕꯗꯤ ꯁꯦꯟꯗꯜ ꯈꯣꯡꯎꯞꯇꯅꯤ ꯁꯦꯟꯗꯜ ꯈꯣꯡꯎꯞ ꯍꯨꯔꯥꯟꯕꯒꯤꯁꯨ ꯑꯩꯈꯣꯏꯕꯨ ꯖꯦꯜꯗ ꯊꯥꯖꯤꯟꯒꯗꯣꯔꯤꯕ꯭ꯔꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤ ꯋꯥ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯁꯦꯟꯗꯜ ꯈꯣꯡꯎꯞ ꯃꯌꯥꯝ ꯑꯁꯤ ꯍꯨꯔꯥꯜꯂꯒ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯍꯤꯡꯕ ꯉꯝꯃꯤꯕꯗꯣ ꯃꯗꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯕꯨ ꯍꯨꯕ ꯆꯤꯡꯏ ꯑꯁꯨꯝ ꯇꯧꯅ ꯊꯣꯞꯄ ꯑꯃꯗꯤ ꯕꯣꯌꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯈꯤꯔꯝꯃꯤ